Kurumzari, ISTV ki pau, Yamira Papunamapu, Taran Usari, Auzahanmada, Marba Pau. Matang Saiki Mas Contramative Hobby Manunda, Lands Record Computerized the Wikitabak Lushilagani Haina, Revenue Minister, T.S. Devendra Fongdo Cray. Ramlal Pal Higher Secondary School, Nupi Kaktaki Wiba, Higher Secondary School, Olagani Haina, Education Minister, M. Okendron High Cray. Amasung, Sinmi Singbo, EPF Yahondrabadi, Aini Matumina, Mapu Simo Serak Pangabaya Haina, Varas Sarkargi, Ministry of Labor and Employment Commissioner, Dr. Mahendra Razuna Fongdo Cray. Hauzik, Mapumapau. Matang Saiki Mas Contramative Hobby Manunda, Lands Record Computerized Tobaki Tabak Lushilagani Haina, Revenue Minister, T.S. Devendra Fongdo Cray. Wafamasi Hauzik Satariba, Assembly Session Gi, Wahang Pahungi Matamda, MLA, El Nandakuman Hanglakiba, Wahangi Pakum Pidana, Revenue Minister na Fongdo Kibane, Mark Namakatana, Manipurgi, Land Revenue Computerized Tobaki Tabakasi, Listing of Motsamapal Marfutartagi, Kunganida Hukibane, Listing of Motsamapal, Framatoida, Kungang Kuntaruk Surveyta Urbamatunda, Computerized Tauki, Apunba, Computerization, Lisinganitara Marigi, Mas Contramative Hobby Manunda, Luishin and Bapanam Tamni Haigi. House के leaders ओरिबा Chief Minister Okram Ibovina Manipur Public Service Commission की लिस्टिंग ने तारा नेतोई तारा उम्दगी annual administrative report House ता पुतोगी मस्जिद नतना demand for grants की ओइना finance की लुपा करोड़ जमापन तारामा तो हेनबा information and publicity की लुपा करोड़ 3 लाख तारामापन हेनबा state excise की लुपा करोड़ तारा तरुक लाख तारा उम्दगी हेनबा sale tax other tax duties on commodity and services ki lupa crore ahum lakh 1 henba minor irrigation ki lupa crore maftramatoi lakh maudramatoi henba state academy of training ki lupa crore manga lakh taratari henba science and technology ki lupa crore mapan lakh maftramatoi henba senpam house ta putoktana kanaki Demand Singasiki kat motion putokiba opposition leader Ivon Bina Manipur Sarkana ex MLA Sing Yauna pension ki sempam launana bahona bada tha taruk khudingi photo kawaliba si status yangnarabasu nungai tababasung MLA amasibada nongan baga paper da yawban simamiam khangba tabak oibana makoi gi damaktati komthok maning haiki magna makhatana Manipur da leramba lauba yaba mafam asi hector lakh ani makhai amasung apun bagi shada tara oirambadagi second school college amasung atai structure kaya sagat ki badagi ngasidi sada tariki sangra handagre adubo tax ki sangdi lengdan lay marmaduna resource mobilization amasung state ki resource ta hengat bagi damak matamu shunaba tax system semdo papayai ki MLA Ibon bin Makhatana DIPRC Dari Fong Nabakak Laiba Oina Miam na Kangnari Sarka na Paikat Patabak Torum Kaya Makoi na Miam da Kangan Gadabadu Tabak Oina Pangtok Tana Lakpana Makoi Kari Tauri Bagi Haiba Wang Hangningai Oiri Mashanatana RTI gi Mating na Kari Kari Tabak Lakot Krabagi Amadi Mioi Kayada Serak Pangan Krabagi Haiban Singba Pau Amata Miam da Kangan Dabasi Laibak Tibani Haiki Loinana State Academy of Training da Permanent official happening haiba suggestions to pigi. Demand for grants na inabadu sa yakiba MLA L Ibomsana Manipurasi resource yaman live state amani haina miyam na kangnari adubo resource oiba yaba masong tax hongat pa yaba sector kayada sarkar sina miyang sangdri khudam oina second role Nomada lak ama hena yon mangamba masung mai pak laban nomada lupa lak ama tan mangamba sahida lupa crore hena tan mangamba karwala kayalam nam asida lerebasu sarkana tax laudri makoi singa to ki manungda asoba restaurant masung catering service tawasing su panmayai makoi singa si loina mak service tax laurabadi state revenue da sauna kanagani land revenue rate asisu matamga suna bamongda semdo papai haiki demand for grants amada saru yakiba MLA Joy Kisana Manipur si resource pikpa masung cross sauba state ama oina laidiba si tax khongat pada ningten miyang sanglabadi state ki oina sauna kanaba fangani haiki MLA P Prozena Excise Department si khongat liba senpamga satpana henba department ma oiriba si laibak thibani Manipur ga punma missing isada mafutra yu seasonary adubo hygienic oidaba mod seasonabadagi mioi kaya anaba loine duna hospital sing sakhal liba si laibak thibani Hiram Masida takes Kungat Payaba, Taklabasu, Miang Haksielda, Kairu de Bamonda, Seasonaba, Sinba Fai, Lunena, potential Yamalaba, tourist sector da, my one Sinbana, state revenue da, Mateng Pangani, Haiki.
haukiba me thagi tang mapanda South Delhi da Manipur dagi Rengang fi aung si kaubi lesabi mas sikiba tagi matang da call attention pukat kiba MLA ai bonbina misi siki matang da state ke home department na kari kari tabo pai kalabagi haina home minister ki puning sing sing ki mang na phongdo ki bada India gi mainland da leriba sing na north east ki mioi sing tati tawi na masung hantana yengi haibase India government su khangjara bawa famni masina maram oiduna center na state khudima ki DGP sing da tabo pai kalaba khangan ki balai khre misi si tarai na lofam thokte mas ki matang da sarkar na kari thabok pai kalabagi haibasi sengdopi aina taksin ki ma ki pakhum pirdana home minister gai khangam na misi si ki matang da jungi tang anida Delhi police ki crime branch na section 302 gi makha da ticket pahokre misi si yamanungai taba masung isagi imong da thopa thodok ni haina lawi case asigi final report laklaba matung da home minister unaduna taksin ba yaba taksin gani phongdoki Awarpa infrastructure sing hapsinduna Ramlal Pal Higher Secondary School Nepi Kaktaki Oiba Higher Secondary School Olagani Haina Education Minister M. Okendrona Fongdokre Wafama Singa se Secretariat ki office chamber da Pangtokiba Paumis Unabamada Magna Fongdokibane Minister Makata na Fongdorapada Larik Nintina Tamningba Mahiru Singamade Guardian Sing Apamagi Matungina Amade Se Minister ki Pautak Matungina Masi Kudaki Oiba Cabinet Mifamama Se Minister ki chamber da Deputy Se Minister Amasung Atai Minister Sing Yauna kumna khanaraba matungda firib asi laukibani Manipur gi praja miyamna education department pu thajaba thamlakpadagi hana higher secondary school kuntra mari leramadagi handak manga hapsinduna kuntra mapan sure magna makha taraduna school asina Sarkar asina mahiroi nupi sing yenglaga lokhalakpa khongthang oina TZ Higher Secondary School ga chap manana afaba oja afaba laboratory amasung atai darkar leba sing ningthina thamduna Ramlal Pal Higher Secondary School asibo hostel gi khudong chaba lehenduna nupi khaktagi oiba higher secondary ama ohenana ba honabani khongthang asi education da mipal tangdaba state ama ohenana ba Manipur sarkarna lokhalaba khongthang asibo parjamiyam nasu mateng pangmi haiki Nakala marom da handak bot na additional English lausopagi khongthang local libasi asumani masi lauso odrabadi aikogi irolda yamna sauna mangjaba lakani haiki haiba science ki maruina nupi macha singi yengaga Manipur government education department na khongthang ama lokhale karma khongthang no da Ramlal Pal Higher Secondary School se nupi macha gi wena convert tawraga as 11 12 ta nupi macha ngaktagi ngasagi TG da katop mark ta lehobo makha gi saru hai jabatai 60 dagi na mathak ta leiriba the 65 ki mathak ta leiriba the awangba mark ta leiriba sati singsigi yengjaraga TG ga chap manana afaba oja afaba left aduga afaba makhal punamak thamduna khoina matam siga chana education pi na ba masum Manipur government education da yeng ba mi yeng se khare hena amuka chawtho anduna state chida Nepal tangdaba education da Nepal tangdaba state amoina government sina change ri se mai pak na bena hona jari matang sida Manipur miyam da mama pa singda satra satri singda TG da phangaude iboton sana da phangaude haibagi nang ba lebi uranu school khare khona identify torisidi chap manaba mi yeng de yeng duna phabo oja thamani the laboratory facilities pajana thamgani sida natana haji ba Ramlal Pal Higher Secondary School sida ekoi nupi macha chama leiba jangada ba hostel ama ekoi hana saduna leire mase ekoi activate torani this year dagi sumaina athapa khungang dagi ching dagi tei athapa dagi lapiri ba satra satri singi hena kudong chana ba duga makoi da hostel gi facilities pigani Manipur yo ina tongan ba establishment sahum kutramanga lebagi manungda government amasung non government ki employee amasung private ki employees sing yauna mioi listing tara humdoi khak employee provident fund and miscellaneous provision ek makhada konsilamada anga poi haina additional central provident fund gi commissioner Dr. A Mohendro Rajuna Fongdokre wafama singa se employees provident funds organization notice reason sinduna classic hotel da pangtokiba nomagi oiba ekasgi matangda khanenebagi thoronda fongdokibani thorom madu da trade union gi maikaidagi Dr. M Nara tongan school brick farm Ojagi Association amasung Manipur Sarkar gi undertaking department sing yauna private hospital amasung media gi maikaidagi su music su saryaki
Dr. Narana Phongdokibada EFF asi sinmi amagi oina tongan ba kanaba kaya piriba ek amane masi khudimakna yawba tangai fadi haigi. Dr. Mahendra Rajuna Manipur gi oina private school college amasung brickfield singda tabak tauriba miyoi sing EFF ek asi maina ba farm amasung mapu singna thogaidana sinmi sing masigi kanaba phangandanaba honari saurakna school shama private college kunamasung brickfield yankai khangdo pagalna aini matungina thabulakhonaba se thakre karigama mapu singna poning sangdaba tarabadi makhoi maral matum matpanatraga zela thambayai phongdokhi Manipur dagi Armed Forces Special Powers Seglok Tokadabani Haidana Sai Taran Toyhena Chara Hindra Laknibi Irom Sanu Sarmila Ngasi Ifal Iski Chief Judicial Magistrate ki mamang da putolaba matungda makatana nimitara mangani rima lokthakre Courtagi Thorapada Sarmila na Paumis na Phongdokibada Human Rights ki matang da di Hauzik Sabsaba Maklo ama phawba leitabana masigi wafamsi haibada arubo na tokli magna makatana haikibada Manipur da corruption bamaru phangna mutat kadabani haiba wafamasi artayaw the Boafamne, corruption tau the Bamui, Manipurda, Lerangani Haiba, Tazadi Haiki. Corruption Matang the Su corruption with Hakadavani, Gavadusu, Haihaning, Havadi, Levaki, losing corruption the Ning Tamabara, the Siena, corruption like the Masama, Yan, Yoro, Nimbamishakla, Havadu. Already a tabana don't usaga. Mina Hena Handava Hena Taro the Buggy Pibam Langtabal Konsam oil Pomapagi Neston Highway Makutramapangi Mamang Tangmasarukta Sakipatang Taranitogi Anganmada Tamtina Furaga Dolamadagi Lake Hidraba Lilong Turil Hanbi Kalikong Manaktagi Muhammad Rafiuddin Mirsigi Matang of Sing Malangan Atuba Matamda Kangan Biu Haina Mishisi Matang the same Kiba JC Makedagi Apple Taurakli Amaromda Muhammad Rafiuddin Asibaksang Asi Atuba Matamda claim Taurudrabadi Sargagi Sanami Matungina disposed Okragani Hairi Aina Tinkraba Laloluf UPPKG Zenen Secretary N Santi Giwari Makatana Satanabangasi Impala Tunglakre Nasinumino Mamatung Infal Airporta Indigo Flighter Tunglakibagalunina Manipur Police Commando Tim Amagalunina Airport Taduktuna Satki Panmayai Aukibame Kulumdoida Hariba Laloluf Asi Bar Sarkamasung Stat Sarkarga Memorandum of Understanding Sai Taunakrabani Sarkarga Wari MOU Sai Taunakrabaduda Laloluf Asigi Kada Marifu Masung Kulai Oina Contratarip Loinarakibani World Blood Donor Day Thoramasi Manipur University Centenary Hall the Pantokre Manipur State AIDS Control Society Masung State Blood Transfusion Council na sin na Pangtokiba Thoram Aduda Manipur University ke Vice Chancellor HNK Sarma RIMS ke Director Professor Sekharzit Max ke Project Director Dr. Salis Kumar Saurasiana Maruba Music Minister Yaki Wangang Kipasana Pudona Kibada Miobada E Hivasi Yamna Maruiba Amani Mi Amana E Pinanaba Dona Oiba Matamda Miamaki Punsi Kangadoribani Maramasina Miami Kalaga Isaisana E Pinaba Honaminasi Haiki Tungna Miikayana Idan Tonaki Trinamal Congress Youth General Secretary T.S. Bisona Nasu Idan Tauki Mang Haiki Bada Idan Tobaibase Miaba Amaki Tawai Kangadoribani Masida Akiba Popigano Haiki Handak Jun Taranipangi Taranjera Suba the Great Jun Uprising Unity Day Thoram Pangtopam Oiriba Kekrupa Tangasi Film Forum Gimirsena Lamtu Sengdokre Listening Amagi Jun Tang Taramarida Bangkok ta Barsaka Masung NSN IM Anina Bangkok Declaration Haidana Ceasefire Extension Gi Wari Sanabada without territorial limit haiba wafamasi hablubagi damak amuko amasung Manipur miyamna numit adubu yaning di haiduna protest di haina sai khuding thoram pangthokpagum ngasisu amuko na sinduna taranithorak suba protest di pangthokre amuko gi kwa kaitana leba office mamangda pangthokiba protest de gi thoram aduda amuko gi president KT Rahman secretary NC Modusandra father of social worker KS Iboyaima USM gi president Wainaba Sandra masung miyakana sar yaki thoram aduga mari lenana amuko gi president KT Rahmanna lisingani amagi Jun tang taramarida wari sanabada lauthokiba Bangkok declaration gi wafam adugi tungda amuko na Manipurda pung kontra homputaruki Zenen strike sataki
makha tana June tang taranipan da irang thopada mioi taranipan punsi manghi makna makha tana haiki bada handak June gi tang taranipan da pangthokadoriba thoram asida miyam punna sharu yaduna mapung phan biu June gi tang taranipan gi thoram mapung phanaba CC Puda Publicity Sarpada Desina upon the Pirakibatu Yanenda Fongdoki. Lak Liba and the Kishu June Tarani Panda, Amukomusu Yusem Pullaga Observation Committee, the Great June Uprising and the Unity Day, Taura Mama, Eku Pata Pangtokan, Jura Sampu District. I coin a Jul, I think, the Mutta, Niam, da Paujan Pinaba. Publicity Satpada, loudspeaker Sijinaduna, Miamda, publicity Satnaba, Honor Pomatamda, Surasapur di Sina, loudspeaker Sijinaduna, Surasapur di Eriada, publicity Satpa, Yahandabasi, Observation Committee, the Chairman Amukoina, Masi Yamanuaijade. UCM President Y Nabasandrana Amukona Sindana Pangtoliba protest DSC Yamna Maru Ibn Amani Bangkok Declaration Jundarani Pan Gitaudoasi Tokibani Magna Makatana Haikibada Akomlup Manipurnasu Listening Amagi July Tang Kutresi Integrity Protection De Haina Pangtoki Manipur Apunbagi Saktam Kaidana Honarapa Kodimakta UCM Mateng Pangani Haiki ILP Gimatanga Assembly na Article Taramapani Close Parki Makada Warip Amalokibasi Yamnapung Tawaningaini Hana Mamangda Warif Lokraga 2 minutes Sinba Tawong Mudi Apenma Oidi Haina Fongdoki Warip Loba the Natana Atubamatamda ILPSC Sananaba Sarkana Honagadabani Haiki. Nakugi Ladiba, Manipugi, Integrity, Maruin, Hazazava, Amadi Masay, the Maruin, work to be organization Singna, Akogi, Integrity, Shibu, Kandana with the Mota, Saruga, Biriva, Amadi, Masigi, the Marilena, Takapi with the putting of the Yusem of Sosari Abadani. Narang Manipur State Assembly, the Loriba, Warepta, Han Yaudava. Akoi Article 19 ki Clause 5 ki amakha happy base masi akoi pun thogani ngai ni haina hajeningi hanadi akoi gi Manipur government su makoi gi lobum thogo ware amakha lor kanda union government da akoi ware tu thagre aduga taksali har kanda akoi gi tayang na le thopodu akoi yam thina pen gi de adu hanati makoi na or har kanda sai gi Indian Constitution ke Article 19 ki Clause 5 si kari hatar masi exercise to we abagi option number pibase ai masi kum thogani ngai ni haina hajeningi Handak Board of Second Education Manipur Lauba Class 10 ki Parikhyada fail oiri haina lauthokhluraba Mahirui Mapan amuhana pass tawramle haibu wafam asigi matangda maralaiba miosing masak khangdoktuna serak pigadabani haina MPP ki advisor Ozoiga ISTV News unabada fongdorakre sigi wafam je masidi akoi matamamada masi thokre mada akoi Dr. Nimai Luang ibani na motion na muptorga board ki ayamsin paper mayam du loin kawaya madu tien hawk ki matamda tien hawk ni speaker we we hawk to torga we loin na loin tal dia aduga loin yengi board chit loin yengi matamda board ki secretary amagi masa nupi je masina elven position de yaw ko di watu ki lakhiya agoi noi na board na to tal dia house has got every right aduna si wafam sidi sabsana harakanda house committee am semaga oje board na tori du kami sum de se mas ningtina tidoga mada marale mi hindu dandi piga da bane Amarom da handak se minister ki banglo manungda CISF ki kambuna cabinet minister kharada sek tawbadagi ungkana ba thoki haibadu tasengna ijet mang ba wafam orebadi ningtina khanaga dabani natraga mainana ba authority da matungda siguma amohana tabakase thoktanaba security singaduda khangngadabani haiki karigumbada masine ijat chokpo wafam oiragadi member dugi article 194 the piriba privilege of why that particular minister will not utilize karigi no tari ba paw jidi mantri su ijat mange mantri du bhot puri ba praja su ijat mange manipur praja su ijat mange assembly su ijat choi privilege makti shok taba karshi watpa lack of decorum watpa karigumba kanda kanagumba security na kanagumba officer na kanagumba member ta takchi kwasi watpa decorum watpa gi wa oiragana
ꯑꯩꯈꯣꯏ ꯃꯗꯣ ꯍꯥꯎꯁꯇ ꯐꯝꯃꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯂꯣ ꯑꯦꯟ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯐꯤꯌꯔꯁꯀꯤ ꯃꯤꯅꯤꯁꯇꯔꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯃꯗꯨꯒꯨꯝꯕꯗꯣ ꯊꯣꯛꯍꯟꯒꯅꯨ ꯌꯦꯡꯁꯤꯜꯂꯨ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯦ आयुष की तोंगान तोंगान कोर्सिंग अमदी BSc नर्सिंग B.Pharm BSc MNT डिप्लोमा इन फार्मेसी अमसुंग तोंगान तोंगान मेडिकल गा मरी लेनाबा कोर्सिंग तमनबगी दमक स्टेट के नॉमिनी खनगदौरी लागरिबा तांग 13 तगी एप्लीकेशन फॉर्म थाबा हौरगनी अकुबा मरोल हेल्थ सर्विसेस की लंफेल दलैबा डायरेक्टोरेट तगी खंगलबा यागनी हाइरी अमरोम द बोर्ड नातक लौखिबा परीक्षा द फेल ओइरे हाइबगा मियोय मापन पास तौरंबा असोइबा दुगिदमक्ता बोर्ड के सेक्रेटरी एल रासमोहन नुंगाइतब फोंदोरकली सेक्रेटरी के सेरुल असिना यारिबा मखै बोर्ड ना असोइबा थोक्तनबा सेक्शन ना होनखिबनी मतुंगना असिगुमसिंग अमोहना थोक्तनबा होनगनी हाइना खंगलकली मणिपुर MBBS BDS की इंट्रांस एग्जाम ककपयारोय सरकार की वारेफ रिव्यू तौगदबनी महिरुसिंग पुंसी मांग बियारोय हाइना ngasi MBBS BDS की परीक्षा थाप फंखिद्रबा महिरुसिंगी ममो पासिंगना असि कैसामपात लाइरेंबिदा वाकन मिफम सथखरे वांगांग की बमी मन फोंगदोरपदा MBBS BDS की परीक्षा सी अथवा मतमदा अमोहना पांगथोकदबनी सुप्रीम कोर्ट की ऑर्डर लई हाइबदो सरकार नथबा मतमदा उतकदबनी हाइगी अखोना सरकार का डिबेट अमा तौबा पाने मदुदी कइनो हरगा को अखोय मोइदा वांग अहु खब मरोइना हंगबा पाने मै वांग दुदी अहानबदा को हाइजगे मे 15 की सुप्रीम कोर्ट के रूलिंग से सरकार दा हंजगे लइब्रा है को अदुगा अनिसुब वांगदा नित्तगी मणिपुर की नॉमिनी लौगनी हाइबसे ममांगदा मणिपुर सरकार की हेल्थ डायरेक्टोरेट ना नोटिफिकेशन थोकिबसे लइब्रा को अनिसुब वांगने अहुमसुब वांगदा नित्तगी मणिपुर की नॉमिनी लौगनी हाइब लेरगदी करिगिदमक्ता मणिपुर सरकार ना मणिपुर MBBS BDS एग्जाम 2013 से पांगथोकनब होनबिरिबनो हाइबा वांग अहुमसे थमजे इप्सान सिंधुनंगसी मणिपुर के तोंगान तोंगान मफम सिंह कैनौ सेकमाई वांगोइन सिंह मफम कयादा लैबा लौफम सिंगी लौपरी मरफरोमदा थाननबा हाइब्रिड फाउ PSC 801 यथोखरे थरोम मधुक मैलेनना इप्सा की ऑफिस सेक्रेटरी रवीना लमदमसी द साथोक मरांग काइन पुथोकनबा पानमदा असिगम थरोमसी पांगथोकपनी हाइकी चिंजाक मिपान तांगदनबगिदमक अखोई चिन चोलग खोंग चोली हाइबगी वाखोलंदा अखोई प्रमासिंग सिदा अखोई हाइब मरुमरांग अखोई फोगी से कोई यंगसबनी एग्रीकल्चर मिनिस्टर नासिगी मिंग मखादा इम्फाल वेस्ट 1 की SDA ओ सनातन सरम अमसों तायल ग्राम पंचायत के प्रधान सोमोलान खुसमनदुना ngasi लोमिनी फमापंदा हिदाक काफनना बपम सुनु अमसों फौदी ओइननबा हाइब्रिड फाउ PSC 801 यथोखरे तायल ग्राम पंचायत के ऑफिस ता पांगथोकी बथरम अदुदा प्रधान सोमोलादा SDA ओ सनातन सरम यावना तोंगान तममी कयाना सबियाखी वांगांग हिबसिंगना ngasi piriba polam singasi ningthina sijinaduna hena sathok laiba wata padaba lamdamama ohelasi haigi Science, Society and Environment haiba thimda Tarilag Suba St. Joseph's Higher Secondary School gi Science Exhibition ngasidagi school asida haukre wangkhaida laiba school asigi campus ta pangtopa nami in satagadaba exhibition aduda junior senior masong house group haina khaidoktuna tongan ba model kaya utki exhibition asi pangtopa gi matang school asigi principal sister Alto Maria na phongdoki bada हौरकलिबा मैरू सिंगदा साइंस की वाखलोल अमा पीदना मैरू सिंगदा अनोबा मॉडल कया पुथोप ngamnanaba honabani group amana model taruki project sing puthopnanaba honari haiki the science society and environment it is purely science exhibition and there is no other subjects involved in it therefore you can see the models pure scientific theories थासिगे तांग तराने थोगी निमिदांग वायरम पुमंगा मखारम ताबा मतमदा सिंगजमै वामा खेत्री लेकाइदा लैबा सीओ क्लब की ग्राउंड दा थबा हापी गनी हाइना सेल लौखिबदगी थौरुबदा नोमै कापखिबा थौंग पेंदे थौदोक असिदा जेनबा म्यू सिंग मतिक शाबा दंदी पिगतबनि हाइना सिंगजमै वामा तोरवान खेत्री लेकाइगी मैरा पाइबि सिंगना पाउमि सिंगदा फुंगदोरखरे थौदोक असिगा मरि लेनना ngarang निमिदांग मैरा पाइबि सिंगना इरांग हरुपदगी एक्स MLA बिजोय कोइजन सिंगबा म्यू सिंग थोमजिनदुना इरांग अदु लक्ष्नना होनकी थौदोक थोपमदा इलबुंग पुलिस के ओसिना लुसिंगबा टीम लाक्तुना सेनबा म्यू सिंग फारे अमदी मखोइदगे नोमैसु फंगले हाइबना सिंगबा वाफम सिंग फुंगदोरपदगी इरांग अदु नेमतकी मैरा पाइबि सिंग माइकैदगी थौदोक अदर सोक
थोकिबा KSS भक्ता अरुब फिल्म द रिम्स द लाइक नरी सेनब मियो सिंगना माकपु लायेंग बदा संग सेंबम पुथोकदबनी अमदी थौदो असगी मतंग दा आयन ओइबा लखरपम थोपा थबक लखलक्त्रबदी अकनबा खोंजंग संसिंगनी असिगम थोंग मतुंग अमहना लाइकाई असिदा थोअनदनबा मैनेबस सिंगना सेक्सी थौरांग लखलकदबनी फोंगदोखी Maram Chadana Migi live attempt Tawasi and the Asigumba Sagilam Mamwa Kantadana Tohoning the Batawase Samaji Navani Asiguba Tabaxi Amona Tohoning Aquana Asadi Pamibase Isagi with Bumwata Mana Tawmise Atopa de Gilaga Bara the Leraban Aduga Lekai Sidamana Tawusitana Lekai Masada Man attempt on Mase Koyanindi Sigidam the Pamban Majitan Topa Adematic Jabadani Piba. Asigidam. The Paga of Mana neighbor missing say me Masa, the attempt of Bonipasiga, at the Kinauba Hasiga, I don't know my Bonipasiga di Pare. I do Mana never me my mother di Tabam. I do give Matamsa, I do give me door, I told Matam the Papiro Topuro. Manipur inner line pump system Sanahalu, Sanagadabani, Haiba Davida, Joint Action Committee. Joint Committee on Inner Line Pump System in Manipur Madi. Students wing na sangsilaliba khongjang asiba sawaladuna ngasisu Lampel Supermarket nupi kaitel lobna sinuna wakan mi from Satakre. Wakan mi from Madi saru yakibi ima mutum ibhamal na phongdoki bada hauki basai so assembly mi from da lauki bawarit ngarang su amahana laure hairib isu asibu atapa matamda tabak to ontok tri faba makha taba khongjang sangsingani haiki. Amarom da khongjang asibu sawaladuna khamnam lerak soyam lerak imaibil sinaso sawalman khamnam bazarda wakan from Satakre. Joint Committee na lamdamasida ILP sananaba sangsilapa khongjang da mapungphana sawatkani hairi. All Manipur Hills Maitai Mayak Apex Committee na thadorapa Cherol Amana Cabinet mi phamduna alternative English sahi ama loba yanana buwarip lawkibabo atuba matamda handopinaba appeal tawrakli. Sarkana Puxil Sena Tabak Taurabadi, Lavnamasi, Hiram Kudinda, Development, Laigani Haina, Rai Savaki MP, Risang Kasina Fongdokre, Wafama Singasi, Siza Hospital Gi, Auditorium the Pangtokiba, Siza Heart, Bit Inauguration, Taubaki Tauramda, Ma and Fongdokibani, Tauramada Siza Hospital Gi, Siamin, Dr. Case Palinamasong, Zenemski, Pediatrics Head Dr. P. Ibom Saso, Atoba Metungan Simona, Sharuyaki, Tauramaduga Mailena, Dr. Palina Mahakna, Lottery Club ki President Oiringaida Heart Lying Naba Project Ama Paikat ki Maduda Lamdamasik Santok Lejidaba Heart Nabami Kaya Laki Adabo Mahoi Karakak Natana Atai Kodong Shaba Panki de Matam Dagi Mahakna Heart ki Lying from Tamdana Santok Yama Lejidaba Heart Navasing Mateng Pangi Kandana Laki Housing Mahaki Hospital Singda Mahaki Hospital Sida Heart Lying Nabagi Kodong Shaba Lairabanina Mapanda Sel Tingna Lying Masatuna Arimada Manganba Hantaragani Sentok Pikpa Heart ki Laina Navasing so Lying Mangamlagani Fongdoki AMP Risang Kaisingna State Asig Hospital Singsi Mapalamgi Afaba Hospital Singa Yangnabada Noftre Dr. Amadi Ana Lying Lamda Tabak Toriba Singna Kusukulayamadi Hidana Lying Bakak Natana Anavasingbo Ningtina Loina Bibaki Hainavi Lagadabani Manipur si Hospitality industry da kumangama sausilapana state si ngasidi hospitality tourism da India gi oina asoba mafamama kanmangamle fongdoki Sheba Tonwasi selflessly has ourselves Ayuna Kana Mayamuna Tari Havaki Sheba Tonwasi. That is the only way to solve this situation. Ajabai Mukari Neither Matoni is right in the middle is a valley. Surrounded by hills, on all sides, I see Himgonmani, I see Shoki Himgonina, as in the Neru paradise of Maritime. All Manipur Minor Irrigation Department employed Association na Sangsileba Kongjang Hena Kansilagani Haina. Association Asina Thadorapa Chirulaman Hai. Same Minister na Department Sigi Workser Samasung Master Role Singematic Sabapan Hapiduna Tolof Hanana Buhona Biu Hairi. Additional English Lauba Yahanaba Cabinet na Warif Laudana Honabagi Matangda Ngasi Milalgi Office da Pau Humma Pangtokre Baumising Unaba Aduda Milalgi President Esto Mamangang Vice President Naukomba Cyberbilis Henglefki Kunbu Sip Niwang Kamei KSO Henglefki President Haupuamasong Sandelgi Tung Tung Anal Susar Yaki
Pau ifam adada wang kibasina additional English lautokiba asina landamasigi lejariba loan sing sakonamada chaunamating waikani haibasi punaman yanarabu wafamni haiki. Dialects and languages of Manipur state. Instead of fostering the additional English, I myself support the indigenous dialect of Manipur, which is supposed to be developed by the government itself, because the government is in existence for the welfare of all the people, irrespective of tribes in Manipur. Haupuna Fondo Kibada, Sarkani, Sagilol, Sapanaba Honabagi Mahuta, Namtanaba Honaba, Tawamsi, Yavangamloi, Haiki. Kunda labor mi zati hai basically language na identity oibulina. Maduna isa na identity isa gi londa chatnaba subject logo se ina pai digi pamba mani. Maduna government na hudi kimana hongdokpa hongjingba hai basi isa na su pamde hai basi hongdok. Kongman nong thabam laikai da nauna honglakpa arambam herana nomai kapadmi ani sokan kiba thotoki matungda lamdam adongi club amasong nupi association yauna laikai mifam pangtolaba matungda hira amasong maki imumanung laikai de tanthokre hairi flagship program gi makhada paikhaliba midday meal gi scheme mapung fana paikhatpada school sing headmaster amasong headmistress sing oiba training program ama khabo high school da pangthokre thoram aduda dc tirajit yauna me kena saruyaki Arahona Koba say my from Suraba, Dulali the Gimir Ama, Jatkibas, Tang Tarahum the Yapta, Tinku Rotagi, Mafam Kang the Mankre, Mark, Foot Manga in Siama Wangi, Masapai, Walk Honaba, Kongrau Amasetki, Foot Arang Mama Litki, Kanagomas in the Mapo Tenabirabadi, Manara Population Station Natraga, mobile number 9612557029 da Pau PBU Heidi. Tawal District is Sanga Impam Gram Pasaita MG. NREZSK Tabak Thorom Sing Paikalibasi at Bamatam the Lushinaba, Nungpo Bazada, Miyangi Mifam Pangtok and Wari Flow Gray. Mifamaduna Grand Pasad Asi Pradana Sumaki Mapurakan Honabiduna, Brazamiam the Toliba, Electricity Department Gilupa Laktara Rungi Tex Sindokanduna, Mai Panganbada, Nungaiba Fundoki, Hauzik, Makata Pau Laktrinida, Shanabgi Pau. Ngasig sanabagi pauda all Manipur Sabakta Crow is Western Sindana Common Park Indo Stadium Satariba many sub junior boys and girls amasung men's and women's state Sabakta Crow championship king Sanakiba final match singda my park raba match sing adudi women's regu event ki final match da Manipur Police Sports Club na imsuk hangangbo regu ahuman de toykre Manipur Police Sports Club na low kiba points in adudi 11-15, 13-15, 16-14, 15-9 amasong 15-11 ni. Junior Girls Rego event ke final match da SWC na CRC Takilbo Rego ahuman sunat toykre. Junior Boys Team event ke final da CRC Takil na LKYDL Lifeam Kunobu Rego ani amada toyduna winner oykre aduga Junior Boys ke doubles ke final da SWC na CRC bu Regu ahum anida toiduna winner oykre. Listening ni taran toida pangtok kiba London Olympic Games ta India gi mot sinduna weightlifting masana da sarya kibi ngangbam Sonia Sanubungasi koiringai da leiba BSF ki sector headquarter da nauna DIG ki fam puraba Maridoli Sonawalana ikaikuram utpagalunena kotol potam gre tauramasi koiringai da pangtok pangamam sagagi saklel katpagi taurangamanena pangtok kibani maduda BSF ki DIG Maridoli Sonawalana Sonia na honabakan bagalunena mapalna honabakan bagi mapalna barki mahut sinduna Olympic da sarya bangamani haiba wafam sing fongdoki Luang Pupa Cricket Stadium the Satariba Brazabihari Paul Amasung Gobin Paul Memorial Cricket Trophy gi ngasi sanakiba matchta WCA Tera Yankom Lekaina YWC Patsoibu wicket mangara thoikre match aduda WCA gi Brexon na man of the match takre Kwakatel CS Club na sindana Kwakatel Satariba case ango sing Memorial State Level Open CS Tournament ki under 11 years ki category da Kumari Yasnana winner oikre Satariba tournament asigi taruk suba round loiba phawada premjit na open category da punamak mangjin thana chatli
UDFS Sports Department Sindra Kumalampak Sports Complex Satariba State Inter-School Subato Mukherjee Football Tournament King Sanakiba under 14 Boys Ki Match Singda Sursampurna Ukrulbo Panjal Taruk Anida Infal Isna Sandelbo Panjal Mari Amada Bishnupurna Tamelongbo Panjal Mapal Sinoda under 17 boys ki sanaki ba match singdana Thauban la Kangpo Pibo Panjal Mari Anida Infal Westna Jiribambo Panjal Ani Sinoda Infal Iska Channel ga sanabada golamata sanabang amdana draw satkre under 17 gi oina ahan ba semi final match ta Sursampura masung Infalis ani lamba taunaragani Anisaba semi-final match ta Ukhula masung Thawar in Sandaragani under 14 boys ki semi-final Sankraba Singadudi ahan ba semi-final match ta Infal West amasung Bishnupur ani Sanagani Anisaba semi-final match ta na Infal East amasung Thawal anina lamba tongnaragani Lusilapada Moraba Pauna Pizari Matang Saigi Mas Kuntamati Pabagi Manunda lands record computerized Tabaki Lusilagani Haina Revenue Minister DS Devendra Fongdokre Ramal Pal Higher Secondary School Nipi Kaktaki Waiba Higher Secondary School Walagani Haina Education Minister M. Akendran Haikre Amasung Sinmi Singbo if Yahondrabadi Ani Matungina Mapus Musarak Pangamaya Haina Varas Sarkargi Ministry of Labor and Employment Commissioner Dr. Mahendra Rajuna Fongdokre Nasigi Damatadi ISTV Manipuri Matang Solutionary Mayang Tavi Papunamapu Amukana Kurumjari